Manipur amasung Myanmar lebak ani gi marakta ngamkhai gi saruk kharada demarcation tawgane haina phongdonarok liba wapam sinda Manipur gi Meeyam na Tuminna Leisinba Chumde hiremasigi matangda yamna kumna khangaubugi tangai fadaba lei haina social activist Fairoijam nando luwana phongdorok lei India amadi Myanmar lebak ani gi marakta square kilometer amadasming mari gi ngamkhai gi lamdam pithok pisin tawnabagi wapam ama haukiba July 13 the diplomat kauba magazine amada phongdorkiba wapam adu lumna lawbolena PH nandona nungnangba phongdorok lei Mana Thador Kiba video clip Amada Nandona Fongo Kibada demarcation Tawudariba Mapamasi Manipur gi Sandel district ki mafam kharaga Myanmar gi Saigyang da Leiriba Kavo Valley gi mafam kharaga square kilometer amada dasming mari gi sang ona bagi wafam asida Manipur lengana kari frep laura bagi amadi Myanmar adumak yarabra habasi khana bachangi Myanmar ga India ga tainari bangam khai sargwasi kilometer lising mga satruk nifu humdoini masig manungda Manipur ga tainari ba sina kilometer sahunga Manipur dra nipani haina mahana fondoki Meeyam phungchat amane hainariba amukona sila chakiba phungchat adugi ningsing tolom pangthoba numit amane ba haiba numit August Mari achida akoi Minister of External Affairs ki official spokesperson oriba Ranjit Jaiswal na mana haisi haiba bujiki diplomat da phongiba pawgu mailena Manipur gi lam khara Asandin district ki manungda leiba lam khara ga akoi gi Myanmar gi sagang rijeng gi lam khara ga akoi wontho wonjin tobagi wa yam kupna khana ba leire haiba wa phom le Ado haiba Manipur galam si Myanmar galam si kayong magmutong nota agaso madu akoy gi parliament da wari amadi lobom sangeba ado parliament gi akoy gi nongju mifam si akoy July tang kundagi hauraga akoy gi August ki tang tarago humdoi da loidoi ni adubu haiba si August ki tang trom de loigodo busi akoy koyte ngasi August ki nipan oireba sitting drama palaiba aduma parliament gi mifam si chathari beni usi haiba mifam si da wari ama Lawdragadi natraga parliament gi matung dabur su wari ama lawdragadi haiba lamji India ga Myanmar wontong nabsi yaroi duri ni